अहमदा मरुइबा पाव मणिपुर इंडिया की हुफुतरा तरेलक सुबह इंडिपेंडेंस डे की थौराम मपुंग फाना पांगथोखरे चीफ मिनिस्टर नोंगथोमम बिरेना हौजिक मणिपुर लेरिबा इरांग असी वारी सानारगा खेनाबा पुंगमक ताइशिनाबा यानाबा होटनामिनसी हाइना अपील तौखरे ग्वालटाबीदा मैते की युम सिंग येंजगे हाइना लाक्वा मियाम की खोंगचट पुलिस अमदि आर्मी ना थतुना टियर गैस सेल स्मोक बॉम्ब मसिंग खंगदना कापखरे फयेंग अमसुंग कदांगबान की मरक्ता थी हुंबा चथबदा हैंड ग्रेनेड अमदि नोंमै क्या हुंदोकलंबा थेंगनाबदगी पुलिस ना लौखटखरे नॉर्थ ईस्ट विंडो टीवी की नुमिदांग की पाव मिदेंग ताबिरी बसिंगबु मोनिका सनासाम ताराम नौचरी हौजिक पाव संदोना पिजरी इंडिया की हुफुतरा तरेलक सुबह इंडिपेंडेंस डे की थौराम ngarang इम्फाल याउना मणिपुर की डिस्ट्रिक्ट हेडक्वार्टर सिंदा पाक सना पांगथोखरे स्टेट लेंगांगना सिंदुना इम्फाल की फर्स्ट बटालियन मणिपुर राइफल्स की परेड ग्राउंड पांगथोखिबा इंडिपेंडेंस डे की थौरामदा मणिपुर के चीफ मिनिस्टर नोंगथोमम बिरेना चीफ गेस्ट ओइदुना इंडिया की मचु अहुम की फिराल नेशनल एंथेम गलोनिना चिंखटखे सरुग याखिबा कंटिजेंट सिंगी पेरेड चीफ मिनिस्टर ने येंखिबगा लोइनना मार्च पास्ट की सैल्यूट ओके मार्च पास्ट पुना कंटिजेंट तरा तरुना सरुग याखे मणिपुर पुलिस ट्रेनिंग कॉलेज के एडिशनल डायरेक्टर सरांगथेम असनाना पेरेड कमांडर ओखे चीफ मिनिस्टर ने पुलिस पर्सनल मंगादा तोंगान तोंगानबा पुलिस मेडल सिंह कुछिनके एनडीपीएस का मरी लेनबा केस सिंह थुना डिस्पोज तौबकीदमक डायरेक्टोरेट ऑफ फोरेंसिक साइंस मणिपुरदा आउटस्टैंडिंग अचीवमेंट अवार्ड चीफ मिनिस्टर बिरेन खुदोक तमखे थौरम अदुदा चीफ गेस्ट की वारोलदा चीफ मिनिस्टर एन बिरेन हाइके हंदक मणिपुरदा बाप तानादबदगी वाखल फाउनादबदगी पामदब थौदोक खरा थोखरे मसिदा लेरिबा वाखल मानादबा खेनाबा पुमनमक काउथोकनदुना अमदी ngaknaraga punna faminaduna wari sanaraga hanagumna chakhotpagi maikaida yangna changsinba manipur amuk hana ohen minasi haina appeal tauki one family one livelihood the makhada makhoi the priority dir ala kogi ingena bi lambi sinana bai koi committee semdana hokre ei nai kala to project try digi koi akan mamonga laidiba honorable minister sing honorable MLA sing the team haido na yar the section ki district haido ada chief secretary laidiba government ki bureaucratic officer sing joint to ada to ma praja sing si reflect honga alu manipur ki hani husle da effect or semiclo effect or normal life ya to hajulanga koi tum masabu na hona jani koi yema 16 17 se da koi meeting ma koi honorable minister MLA maya bureaucracy ga khamga koi plan ya toga koi hona jage masida manipur praja miyam ne koi sajo video koi support video haina koi mayam masigi suma function sigi celebration sigi kudung sabno ga enia la pintori nusida maya punama hojigasi ali ni mahi maro Baru fau thau matamni lo ui anana ba akan nama thorang koi lokot khare mayane khamgi lo mani ferry da joining area illa madi valley ki dal heramba ye pioneer lo simadu ji bharat sarkar ki adu ma honorable union home minister Amit Shah ji ki 24/7 mari monitor to bi ba advisor thabi rakna adu ga atai darkar le ba masat ko mayam thabi rakna si normal light koi tab tan hanje lagi aduga singi lomdasu sana thangaba yoromdabasing hojik kana yorba horake makhata nasu manipuriya bena pitongasi nioi dai basi asoi mayam amasu lekibete asoi dusi ngarandasu du ngana raga forgiveness adugi moyami hazarba sajat isada koina putti har kanda humanity service athuwa tamle kunna kominaraga hanagi lemba manipur ki sakam 2000 में होने मिनसी है बसिमा आई अपील को दिनी रोशनगर पदा मैं अपने अपील को मिला मसी नसी मा ऑनरेबल प्राइम मिनिस्टर ना आगे एक ही बात गुम्बा मसी की गुजरात तरह सुबह इंडिपेंडेंस डे की बात सुन रखी थी बा आना कोहिनी बा भारत अमेरिका महासभ सिगी इरोइन ना आदो कोई में पूर्ण सपोर्ट होता ना कोई बेदबनी आना हौजिक हाना world economy da 10% le ramasi 5% da agala bharat ki economy da soba sapu ki da pithvi ki oina masak khamare magi wasa live 2028 ki sida pithvi ki manunga world economy da hum suba
ꯍꯥꯟꯅ ꯌꯦꯡꯉꯝꯕ ꯃꯤꯑꯣꯏꯕꯗꯒꯤ ꯔꯦꯁꯄꯦꯛ ꯇꯧꯅ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯌꯦꯡꯗꯨꯅ ꯉꯁꯤ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏꯈꯨꯝꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ Honorable Prime Minister Narendra Modijiꯒꯤ ꯃꯈꯥꯗ ꯑꯋꯥꯡꯕ ꯚꯥꯔꯠ ꯍꯧꯈꯤꯕ ꯆꯍꯤ 9-10ꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯆꯦꯟꯖ ꯇꯧꯋꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯕ ꯉꯥꯛꯇꯅꯤ Kuki militants na Gwalta bida leba maitegi yum kaya amang ata tokhan batagi lanjen aduna leriba miyamna Gwalta bida leriba makhwagi yum yengjage haiduna sabung khawtagi hauduna masing yamlaba miyam hauduna khongchit ama chakhrei miyamgi ihawna henjilakpadagi security force na tear gas amadi smoke bomb kaya masing khangdana kapkhrei Thaudok thofamdagi phangba pawki matung ina tha asigi tarani thoida Gwalta bi tamna miyamgi oiba peace rally ama chakani haina media gi khuthangda lengak amadi mari leinaba department da mangjawnana khanganba leikrabani adu pakhum amata lakhiba leite haire khongchit adugi maru oiba pandam di Sikh regiment amadi Gorkha regiment na lambi gi matai da camp sajenduna lambi da chatok sen tawriba miyam amadi mahairoi kya da chawna apanba piriba si loktho aikhoi gi khun tamna chakki haina yamnaba miyam na sabung khok dagi lakhibani sabung khok lai mamangda miyam amadi state force ani gi marakta chawna mukna badagi miyam gi apamba du Fongdok na baki damak Sikh regiment amadi Gorkha regiment ki CEO amadi brigadier kauduna khongchit aduda sarkya ba mihut kharaga yangang pokpi amadi sabung khok aningi taina ba welcome to Murai haina thaba mafamda wari sanake miyamgi maikadi ki central forcing na sajaliba bunker cookies na semliba bunker takthok na ba amadi Gwalta bida lehoriba makhwagi yum sing yengjage haiba wafam pukhatke Maduda CEO amadi brigadier gi maikati gi Gwalta bida lehoriba yumsing adugi yumbu yauraga nongma yenglusi haiba wafam thamlake CEO amadi brigadier ani gi wafam adu thajaningai oide haiduna wari sanari ngai charak aduda tungda lehoba yamnaba miyamna hawraktuna go back Assam Rifles Justice for Gang Rape Victim in Churachandpur implement NRC haina kholau lauduna Gwalta bi tamna lakhibani Miyamgi khongchit adu yangang popi henjilakpa fawba changsilake Maduda State Force ki maikadi gi makhata na changsilaktana ba hanjin hairabasu miyamgi safuna henjilaktuna changsilakpadagi tear gas amati smoke bomb round kya kapke khongchit adu da sargyari ba singi maikadi gi khud handuna nauri yauna nungya thomjilaktuna State Force tamna attack torake Maduda miyoi kya marumna sirasu sina makhoi gi khun amadi yum adu fawbadai chatke haiduna lambida hipjanba fawba yauke Release koi peaceful election mani koi kholai par ke sin be sat sunate koi sida khuni sida leiramba mayam aduga koi kendra si ki kaktani atopa kanu bi su yaugde chilaga koi mafam si sange habe se koi wari sanagre sai sigi kanu toriba koi gi state ki lito biriba mis kanu si ka person ko wari sagre in front of Assam Rifle gi agi siwa kanu gi koi gi central kanu forces ki kanu gi mamangda wari sagre koi hairi se Aikoi salaga yenge mafam sidi aduga akoi kenju tawroi habiti yanara lakhi pokona si oraka da an inform kemtu yaw na tiar gas caption ba mum caption ba mayam da so pun tawon se sidi akoi ngaiti akoi na akoi di assure tawki akoi peacefully satke koi yum koi leibam ngasi fayengi apun lok khong amasung kadang mandagi tuikun
Khunlomda chatpagi mafam aduwaida khutsu khulai khara leire haiba pau fangbadagi nungtil pung 2:45 rom taba matamda Imphal West District Police ki SP Dr. S. Ibomchana luchingba commando team amana jangsinduna tehumba chathabada yamlaba khutsu khulai sing fangba ngamkhrei chathakiba operation aduna Imphal West ki ASP Operation M Amit Deputy SP Operation RK Eden Imphal West Commando ki OC Inspector P Achauba amadi Lamsang Police Station ki OC H Sanjoy Maitei su saruyaki Police tagi fangba pawa mana hai kutsu kulai sing adu fayeng kadang ban lambi ki apun lok khonggi nongchup thangba ka chinda hundok lamba thengna khibani ngasi fangkiba kulai sing adu di pistol ahum pistol gi magazine yaudaba submachine gun map 9mm carbine ama detonator yaudaba HE grenade taru tube launching tara ballistic round tarani thoi amasung grenade firing ring taru de hariba khutsu khulai sing asi nungthil pung 2 minute kun taba matamda hauna bi matung ina recover tawkhibani hiram asida regular case ama register tawre hari Manipur da khundariba furup kuntra mariging Mangnaba Maitei Furup na ngasi phawba tawkhiba leite Furup khuding maki yaifana ba tawkhiba ngaktani haina All Manipur Maitei Defense Committee of India ki President Sagol Sem Kulla mangang na haikrei wafama singasi Manipur Press Club ta pangthokhiba pawgi mifam amada mahakna phongdokhibani haukiba me ahum daki hoduna chatharakli ba lan asi maru oina kuki militant singna chingkhong chingya dagi tamda kumtharakduna Maitei sing hatpa yung kai mai thaduna horakpa lan amani haike ngasi phawba Maitei amatana chingda kaduna yung mai tharuba amadi kuki amata hatkiba leite kuki militant singna Maitei mijar miyam da landarakpa asida masa ngak thokchana ba hotnabada self defense tawkiba ngaktani amadi thokliba lan asida chawnam mayong yariba kuki National Organization KNO United People's Front UPF amadi Indigenous Tribal Leaders Forum ITLF busu AMMDCOI na kanba mawongda condemn tawi haike loinana lan asibu sawatliba kuki militarana Manipurda makhoi tongan ba administration talakpa ase Indian Constitution book Hongkong na bani makhoi gi mathakta India government amadi Manipur lengang na achauba para matambi fam thoe makhoi tara thubu matamda MLA fam deki lokto o haike maang na makha tara duna hai Manipur da thokli balan ase Maitei Furup khakta da inthokpagi mathau tade Manipur da leiriba Furup khuding maki miyoi singna Manipur kanaba aikhoi amatoina thodang lominasi haina phongdoki ITLF na Sanpur Maitei amadi More gi Maitei Chiangmai jing gi Maitei Manipur gi boundary da leiriba Maitei miyam sida makoina marang chulei lejadaba aikhoi gi Maitei singda moina khut tharga yum mai thaba mi hatba asumba mayama moina chathare keno amadi UPF na insan laga tawbani haibise aikhoi keno amadi UPF amadi ITLF ko tongri condemn tawe aikhoi Maitei na makoida aranba kasu tawgiba leite Maitei na hana yumai thaba leite Maitei na hana mi hatkiba leite Maitei di hujik khaksu khut thadri self defense tawraga koi lan ngakar lejari ni Maitei Hayeng August 3 Government of India amadi Chinku ki narco terrorist group singa Delhi da wari sanagani hariba wafam asi aranba khongthang amani haina coordinating committee on Manipur integrity ko komina yabang amloi haina khodiek biduna thadorakpa cherol amana hari cherol asna hai Chinku ki immigrant narco terrorist ke umbrella group ani KNO amasung UPF ka wari sanabaki tanja ama lauri basi yamna lanba Government of India ki thawong amani haina ko komina phongdorakle Kumja English ngani manga da Central Paramilitary Forces ama oina Assam Rifles KNO amadi UPF ka suspension of operations su taunake su taunari banakan ani gi marakta nongmai kapna badagi misi mina kaya tholakpa amadi asok apan kaya yorakpa asna leibak asigi miyamna su tauduna ingtapna leina bagida thorang amada miyamgi kholau laklaba matam aduda pangthokpani Assam Rifles KNO amadi UPF ka taunakiba suna karigumba makhal amadagi hatna sunaba yaudana su tawke State asida karigumba amata khangan kiba amadi ayaba laukiba su leite state ke ayaba yaudana tauna kiba su asina Assam Rifles amadi narco terrorist ngi marakta karigumba aronba agenda khara leire haibasi mayek senglaba wafamni Kumja ini sangani ni panda Assam Rifles na center da makhoi gi aronba agenda sing aduna India government da geopolitics da achoba mateng oihengani haiduna thajaba pituna center amadi state colony na foreign militants singa su sign tauna ke Manipur da anoba golden triangle ama lingduna achoba investment toriba foreign militants singa gi marakta su agreement tauna kiba amadi makhoi gi designated camp Manipur gi manungda thamjilokpa asina India government ki achoba aranba khongthang amani haina cherol asina phongdorakle
Foreign militants singi luchungpa ma oiriba ZRA gi chairman Thanglan Pau Guite KNO gi president PS Haukim na chungba narco terrorist sing asiga India gi luchungba singawari sanagani haiba wafam asi kokomi na hakchin lawi hairi State amagi manungda Assam Rifles na Manipur gi tongan ba mafung kharada buffer zone ni haiduna micha miyam khaktana tana Manipur gi state force pabo janghanda bahaibasi angakpani State asigi miyam asibu tongan Haidokuna kunai asigi saktam thukaina balokhalakpa thorang amadi India government na hayeng Delhi da immigrant chinko ki narco terrorist singawari sanagadori ba ase Manipur amadi awang nongpokta khundari ba yalho furu khudingmaki tungi punsida achoba singna ba ama oirakna ba silakpa thorang loinana India lengana chinko ki narco terrorism singbu saugatpani haina kokomina lawi hayeng Sagadori bawari asti maram chada ba amadi Manipur ki meja miyam maru oina yalhomi maitai singda mihat mipun tawbotana tana yum kaya mai thabagi lancha tharakhiba kuki militant singbu ikai khumnaba utpagi thawongi masina maram oiduna India government da kokomi na thamlamba thajaba manglaknabagi achoba maram amasu oirakloi haningai lekte hayeng pangthogodoriba mifam asi mawong amata da kokomi ne yade amadi leipak asigi mayokta loba warep amani haina kokomi gi media coordinator Somarendra Thokchom na thadorakpa cherwala mana hairi Independence Day gi thoram Bishnupur district ki oina su district administration Bishnupur na sinduna Bishnupur district headquarter da leiba mini secretary complex Bishnupur da ngarang pangthokrai chief guest okiba Bishnupur district ki deputy commissioner L Bikram na contingent singi guard of honor yengsin bagal loinana Mars pass contingent singna piba salute okay DC na National Salute Kaloni na machu ohun ki firal paihanke. Thorom gamari lenana DC Bikram na miyam da Independence Day gi yaifa paujal pi bagaloni na haiki bada state asida maru aina Bishnupur district ta hokiba tha humlom asida tangdu laita da ba fiba mayok na duna lakle adubo athubo matamda tangdu laita ba hanjil aglagani haina tha jaba pike district asida relief camp ni phuma panrom leire masida district administration ki maikai digi nomada changdarba yadraba chana thakna ba polam kaya amadi miyoi bana hingbada changba polam kaya pi duna lakle District Administration ki makhada lairiba departments na relief camp singda lairiba inmates singda scheme kaya gi card singyan thokrai police amadi security na miyoi bagi punsi amadi lan thumngak senmada hokiba thaudang adubu palladuna hagatpa fongdoke Desina district as lairiba CSO NGOs local clubs amadi miyam gi section kya problem kya thengna minabada cooperation piba gi damak thagatpa su fongdoke Thorongi makha tarakpada Manipur lenga ki Bishnupur district ki tongan ba loishang singda lairiba khangatlaba staff singda commendation certificate sing makok thongba official singda yan thoke Thoromatu da kumbi SG XML SANASAM Bira ADM Bishnupur H Bobby Sharma AC to DCT Opendro SP Bishnupur Roni Mayangba additional SP LO Satyam Takhelambam additional SP Operation Amarjit Lamabam SDO Bishnupur Risikanta Loitongbam BDO Sing Amadi Tongan ba department sing DLO sing amadi staff sing na sarwyake. As we all know, the state of Manipur in general and Bishnupur district in particular has been going through an unprecedented crisis during the last 3 months, wherein precious lives have been lost and many have been rendered homeless. So, I would like to take this opportunity to thank the district police led by SP Bishnupur, the various Central Armed Police Forces and the Indian Army for their tremendous efforts in safeguarding the life and property of the public and in restoration of normalcy in the district. With all these efforts, I firmly believe that normalcy will be restored in the district within a very, very short period. Jiribam district ki oina su chingdong lekai da leiba DC office complex da ngarang ADC Jiribam Idines Kumar MCS na India ki machu ohun ki firal chingkhatuna Independence Day gi thoram sing chinglem na pangthokrai thoram adu da Jiribam district police ki sub inspector S Chura Singh amadi 87 battalion CRPF ki sub inspector B Mangal Baina command tawduna contingent ani saryake Thoronga mari lena ADC Jiribam Idines Kumar haike hauzik leiriba leiba ki irang asida Jiribam district ki oina di inchik na tangdu leitaba district ama oina leire inchik pa district ama oina ba khotna bada tongan ba Jiribam ki maru oiba thaupuri ba singa chungsin na badagi peaceful oiba district oiri bane irang asina Jiribam da hangli ba relief camp manga da miyoi chamaga marfutara manga na changjafam lautuna leire Relief camp te leiriba singbu district administration ki makai digi chana thakna ba hidak lang thak amadi nongmada changdaba yadraba kaya so fanghale
Amaramda Jiribam District Hospital gi manpower amadi technical staff sangi awat pa leibana CMO Jiribam E Okendro masapana ambulance thautana patient sangi mating pang babu thagat pa phongdoke Loinana Medical Education Social Welfare CAF and PD Agriculture JMC amadi MSPDCL gi thabak thoram singbusu thagat pa phongdoke Jiribam District ki tongan ba department ki official sing amadi miyoy kya su laktuna Independence Day gi thoram da saryake DIPR na Fongba Manipur Today ge magazine su miyam da yantoke. Hojik phawbada jiri gi district asida laibak thiba mi jiribam da su chaithin phangdabadi nati adubu laibak phawbadi jiribam da leiriba kai khumnazarba hanegi deputy commissioner Sar Malem Chengle amadi mamang de lebinamba superintendent of police Sar Pradeep amadi local leaders singi punamaki kona zamanna jiribam da ingtamna Lebanon. Adubu, Dekra room the Leva, Nuxirava Isinao, Maki Kredi, Mapamatu the Leva Kibadagi, Dirigi, Tongan Badili came the Changapam Loduna, Delikan Manga Hangi, Puna Misamaga, Mokramanga, Pazuzi lady, Makosi Aduki, Punama, District Administration, Puzipova, District Administration in Makada, Chata Dunelari, Amadi, Hilki Matanda, Jiribamda, I guess, CMO Dr. Okin. Hanya litan thagachari jiribamda manaloba daiter mayamama apina chintha bayai jiribamda doctor ki award ko lei nurse ki award ko lei technical staff singi mayamam lei adu infrastructure phadana lei adu saro kenna kanna jiribam ki hospital se sidana bahuna duna masamang phawba ambulance thawraga karai ga anaba lei hairaga thawjal puraga lai mangamba adum laba ikai kunna jerba doctor ni Ngarang Ukrul Chandel Senapati Tamenglong None Fairjol Imphal East Thobal Technopal Kamjong na Chungba District Headquarters sing daso Independence Day gi thoram sing District ki DC sing amadi ADC sing na machu ohung gi firal pai handuna amadi Mars Pass gi salute oktana pangthok na khe Marag asida ngarang Churachandpur gi Peace Ground da official oidaba mawong da district aduda operate toba loop kharana silaga Independence Day gi thoram ni haduna makhuta afaba khulai pairaga lan gi sajol toba gi mawong da Pangthokhiba thoram amagi video viral chalakpa thainabada India gi media marakta amadi thoidok hendona army gi veteran officer singi marakta yaningdaba phongdok narakpa thainare Loop kharana senbani haiba Independence Day gi thoram aduda hojik maitei gi mathakta kuki militant sing amadi kuki mob singapulaga me ahum dagi chatharaki ba kangluk ki lan asida mapung oine yauriba kuki militant sing na makhuda afaba khulai paraga Mars Pass Parade Saryake India gi atai mafam sing de yamna chinglem na pangthokna ba lebak sigi ning tamba phangkiba numit ki awang ba thakta Ikai kumnari ba thoram ga manadaba mawongda militant sing na makhuda khulai paraga Mars Pass Parade yawba haibasi ngarangi aduna ahanba oiramgani hainarakle Army gi veteran officer Lieutenant General LN Singh retired na newtv da hai India gi Independence Day amadi Republic Day gi Mars Pass Parade ta India gi lon ayaba Armed Force khaknatana atai kana gumba group amatana makhuta khulai paraga miya mangda phone na chatpa yade Wafama simak LN Singh na mahaki Twitter account ta tweet tawduna malem pumada khangan khrei pawasi thajulam da pung taret minute kuntrat helakpada tweet asibu yengkiba mioi singi masing lising marifuni thoi chani henkrei repost lising amaga sumna darama pantaw khrei atopa military expert KDKS na mahaki Twitter account ta hai kuki joana flag call of India 2002 section 4 thugari harakle section asigi matung ina India ki flag ase mi da natraga pota salute tobada lukthaba yade hari India ki mafam pumbada pangthok pagum Rashtriya Swayam Sevak San RSS Manipur Pranta nasu mufutara tare laksuba Independence Day gi thoram harau roda gi Rajashri Bagachandra Skill Development Center RBSDC na hangliba model relief camp ta leiba mioi Singapore na pangthokhrei India gi machu ahum ki firal chingkhat pagal loina national anthem saktuna ningtam numit ki thoram adu haudoke thoram adu gi saruk ama oina 18 July 2016 da naxalat singa Bihar ki Chakarbanda umangda khuthokna badalai khidraba CRPF के वीर सहित हेड कांस्टेबल के H उपेंद्र सिंह लोइना बी के H इंदिरा देवी दा RSS इम्फाल जिलाना लेंयान अमा पिदुने kai khumna ba utke RBSDC da hangliba model relief camp te leriba mioi singna punna sarkya duna pangtokhiba
thoram aduda punna chaklen amasu chaminake RSS Manipur prantana sinduna naga mapal de leba seba barati da su India gi machu ahum gi firal chingkhatuna handak chahi gi ningtam numit ki thoram su pangthoke RSS na sinduna leba pokpa numita pangthoki ba ningtam numit ki thoram aduda sargya ki ba lup asigi makok thongba thomi sina hojek Manipur da oriba tangdu laita da ba fibam asida Mari Laina Basina Tubada, violence Tadokuna Lamdam Asida Tangzu Laitaba Amuk Halak Nabasu Apple Toki. Ngarang Singapore ki Marina Bay Sands da Pangthokiba 2023 Asia Architecture Design Awards da Manipur gi Huidrom Studio Designs na Project Anida Awards Lower Crave. Impactful Asia Haiba Theme da Pangthokiba event Asida Huidrom Studio Designs ki project sing now called the 2023 Best Commercial Building Architecture Design amadi Imphal Peace Museum dana 2023 Best Commercial Interior Design Award asi fanglakibani Panbayai hariba event as the Asian countries indagi project listing amaga chama hena register torakibagi manungda Asian country kunmathoi dagi supna dagi projects chama khangatpada lemjaningai oiraba mana asi Huidrom Studio Designs ki innovative and visionary design amadi Local handicrafts incorporate toba design asibu singtharaduna pirakhibani. Event asida Asia gi maming leiraba architects, designers, industry professional kyasu sargyake. Now on by Huidrom Design Studio, winner of 2023 Best Commercial Building Architecture Design. Now is a captivating and harmonious architectural marvel that beautifully blends the cultural heritage of Manipur and Japan, paying homage to nature, unity and environmental sustainability while embracing the symbolism of a mother's tender love. Government Dance College Palace Compound hangni relief camp ta leiriba inmate singi oiba lemna laying bagi thoram amanga si Urban Special Outreach amadi Peace Committee wangkhai ga punna khusamna duna lemna laying bagi thoram ama pangthokhrei lemna laying bagi thoram adu da punna mioi marifuram na masa masa gi anaba singeng thokpada natana maduda changba hidak langthak kya so lemna yang thokhe thoram adu ga mari leinana Citizen Club soibam laikai ki President Mahendra Naurem na hai Manipur da haukiba me ahum dagi hauduna thokliba irang asna Mayum Makai Maina Tumna Thado Pikraba Miyoi Singna Government Dance College Palace Compound Hangni ba relief camp da changja form lautuna lady relief camp asida lady ba in met singi nong mada changdraba yadraba chana thakna bagi polam sing Manipur gi tongan ba mafung kya dagi matyang pangpirok bagi damag relief committee asna haningai letana thagali haike Wangkai esigi manung chanba club kuni thoina punsinduna semkiba Peace Committee wangkai ga husamna duna hangliba kem asida Manipur lenga ki maikadigi kem asigi awat apakaya mateng pangbirak pa amadi chayol khudingi kem asida lemna laying bagi thoram kaya pangthoknaba doctor kya thabirak bagi damak relief committee wangkhaina mari leinaba singbu thagatba phongdorakli Irang sina phone graba adum laba mafam taret tegini aikoi ngasigi relief camp sida leirisi hariba relief camp sida leirising si Chuchampur dagi yauri More dagi yauri Ikau dagi yauri aduga Moirang Pudel dagi yauri tongan ba mafam taret tegi taurga family oina 24 aduga apun mamasingna IT ga 4 ni sida leirisi chung laba khogi megi tang hun da thokiba yamna laibak thiba thogok sigi matung tarakpada aikoina wanghei kendragi Peace Committee madi relief committee na hangjari relief camp sida Manipur gi mafam kaya dagi sininaw sing kaya lengbirakuna chung laba sen gi mateng pangbiba amasung chana thangna mateng kaya ma pangbirak pusigi damak miam punamak po thagat chaba phongdokchari Tinsit Rota Leba Club Kunmathoigi Apunba Seloi Nongpok Lamjing Loop Amadi Nehru Memorial Club Pong Lambi Upliftment Association Amadi Top Awang Lekai ki Nupi Singi Apunba Loop Singna Jun Tara Humdoi Amadi Tara Marigi Lona Ba Ahinda Thokiba Kameloki Thodokda Mitna Masok Lauka Leiriba Lamlai Kendragi Manung Chanba Leimakong Mapaldagi Maksatabam Sanatomagi Mafamda Selgi Mateng Pangkrei Mateng Pangba Duda Seloi gi Convener Waikom Anada Maiteng na haikibada ngasi seloi na mateng pangliba si Manipur miyam na lamdam asibu kaigani haina thawai khubak ta haptuna khulngak liba singidamak miyam na lepi haibadu utpani loinana hauzik thokliba lan asida print amadi electronic media gi thodang yamna chawna lei masiga iroina na hauzik lengang na thingliba internet service asi hangdokpiduna
print electronic media na mathau tawbada mapung fana tawhaningbagi apambasu fongdorakli loinana Manipurda khutong thiba taba khudingdasu seloi lupna lepkigani haiki अखोगे मैतै सिंगना मसागी मपुरसिबु कांजनबगी दमकता मैतै सिंगना होनफम थोई अमसुंग होनरिबसि असोमबनी सनाथोइगुंबा कया लमदमसिदे अदुमक लेरंबा याय मखोइ सिंगदुगी दमकतासु सेलोइ नोपोक लबजिंग लुबना मतम सुपदन लेपि अखोइना ngasi mateng pangiba kharasidi kaisu leiba tinate adubu अखोइ पुनमकी माइगै सोंगी क्लब मयामगी दा लैरिबा मियाम पुनमकी थमोइदा फावरबा अखोइगी मीसिंग असोक अपन थोप खुदिमकता अखोइना मतeng पांगनी हाइबगी थाजब वफम खरदुनी अखोइना मदु सनाथोइदा सिनजबनी Manipuri Students Federation MSF District Committee Jiribamna Sinduna Jiribamgi Babu Parada Leba MSF ki office ta Taramapan Suba Student Martyrdom Day 2023 ki thoram pangtokhrei Leikhi Jaba Pebam Chitaranjan Mangang gi saktam da miyam na hai leika tuna ikai khumna ba utkrei thoram adu da Jiribamgi tongan ba CSO Singh Mairapai Bi Singh amati student organization Singh su sargyaki Kuki terrorist na haukiba me ahumda maitegi matakta horakiba lan haujiksu makatana domak chathari ngase yuk angan bada Bisnupur district ki fobala maning lokonda low pengba har chaiba madi hidaka pa miwai sing chapada kuki singna nongmai kaptana karaktana ba ki halakhrei ngarang numidang su tinunggai maningda nongmai kapsilakpa su laikhrabani ingna chikna thabak su tuna laijaba lawmi singda tatana asum attack tawduna lairabadi mi paiba kokpagi wa laitre marak asida India ki parliament amadi Red Fort Prime Minister nam Manipurda peace laklani haina fongdok laga peace lakhana ba khongthang di amata lokhat pa udre tampakta nungtigi nongmai kap tharakli ba kuki singna pairi ba afaba khulai sing lokhatna ba thorang amata paikhatri basina kari aron ba agenda no haina chingkhong chingya da taba maitai lomi singna pendana hangnare labukta thabak suba lomi singak sena Bani Haiduna State Force ki personal carry job tawduna thamki badu kadai da laikhrabagi haina su hangnarakle DC amadi SP da harura su high canal dagi mathakta chatlunu hai wafam asida miyam na hangnari bana high canal mathak makhai kuki singna lawkhrabara haina su hangnare hidaka pa amadi har chaiba chalu balabukti yauba ngamdana ningba kaina halakhraba lomi sing tamna tamna mayum makai pangna rakhe Imphal East के दोबी लंपाक्ता लेबा मणिपुर नाथ संगीत आश्रम MNSA ना भारत सरकार के मिनिस्ट्री ऑफ कल्चर के स्पॉन्सर मखादा चाहे खुदिंग की चथादुना लाकपा सेमिनार कम डेमोन्स्ट्रेशन की थोरम हंदक चाहे की ओइनसु हौखिबा अगस्त 9 दगी अगस्त 10 फावबा नुमित हुबनि चुमना चथारकपा कल्चरल फ्यूजन की सेमिनार कम डेमोन्स्ट्रेशन ngasi लोशंख्रै मणिपुर नाथ संगीत आश्रम MNSA की गुरु TH लोकेंद्र ना चीफ गेस्ट MNSA की प्रेसिडेंट एंड मनिहारनाथ गेस्ट ऑफ ऑनर अमदी MNSA की सेक्रेटरी लाइस्ट्रम तेज कुमार ना गेस्ट ऑफ ऑनर ओइदुना पांगथोखिबा थोरम अतुदा मरु ओइना जगोय इसै थांग की लेटेंग हाइबा पुंग चोलम अमदी क्लेरोनेट ना लेपाक निंगबा इसै खोंगबना मरु ओइबा थोरम ओके थोरम अदुगा मरी लेना MNSA की सेक्रेटरी लाइस्ट्रम तेज कुमार हाई थोरम असि मरु ओइना मांगथरकलिबा कल्चर की ओइबा मसक अमदी थबक थोरम सिंग असि योक्तुना मुतखिदनबा भारत सरकार की मिनिस्ट्री ऑफ कल्चर का कुस्तमनदुना पांगथोकचबनी हाइख्रे लोइसिलकपदा मरुबा पाव अमहन पिजरी Manipurda India ki hufutara tarelak suba independence day ki thora mapung fana pangthokhrei Chief Minister Nongthamam Birena hojek Manipurda leiriba irang asi wari sanaraga khenaba pumna makta shinaba yana ba hotna minasi haina appeal tokhrei Gwaltabida Maitei ki yum singyeng jage haina lakpa miyam ki khongchat police amadi army na thatuna chair gas cell smoke bomb masing khangdana kapkhrei Amadi fayeng amasung kadang mangi marakta thi humba chathabada hand grenade amadi nongmai kya khundok lamba thengnabadagi police na lokhatkhrai Ngasigi oina di North East Window TV na sandok chaba Manipuri paw matang asalo sinjare mayambo amukana khuramjari